IDP singna masa masagi yumda sangzarage haina thomjilakpada cycle thangal surung mapada security force singa akanba mawongda muknakre angang ama yauna miyoi mari sokpadagi laikatnakre. Manipur da paikhat kadaba PMGSY phase 3 ki thabak sing thika munari ngaida paikhat pangamdre haina MPCC ki president K Megasandrana phongdokre. Amadi Taramanga Suba Manipur International Polo Tournament USA na India si Chhattisgarh bu Panjal Taret Mangada Mighty Bapi Kre. Kurumzari ISCOM Manipuri Pau Mining Tabiri Bakwai Pumnamakpu Taramna Okcheri Hauzik Pau Sandokna Pizari Relief Camp Kayada Changzafam Lauduna Lairiba Cycle Thangal Surung Dolai Thabi Sadu Yengkombal Leitan Pokpi Amadi Ikowi Kunza Sing Mayumda Changnanaba Hotnabada Security Force ka akanba mawongda muknakre angang ama yauna IDP Mari Asok Apan Nangkre ngasi ayuk pung 9 makairom tarakpa matamda Cycle Thangal Surung Dolai Thabi Sadu Yengkombal Leitan Pokpi Amadi Iko Hairiba Khulsing Asigi IDP Singna Masa Masagi Yumda Hanzilagani Haina Sangsin Kiba Khongjangda Cycle Thangal Surung Yorakpa matamda Makhoigi Lofam Singbu Kuki Singna Law Uba Loikibagi Leiramliba Fibam Sing Adu Ubada IDP Singi Thamoi Kaiba Oiki Amadi Security Force Singna IDP Sing Adubu Makhatana Changdanaba Athingba Thamki Amadi Ahenba Security Force Yoksilakpaga Loinana Imphal East Commando gi DSP gi Ahenba Wahai Wata Kaya Sizinara I Haibagi Wahoda Khuisaunaraba IDP Singa Akanba Mawongda Muknaba Hauraki Matung Tarakpada Life Round Yauna Tear Gas Cell Kaya Kaptuna IDP Sing Adubu Tangkhaina Bahotnaki Thaudok Aduda IDP Ahum Security na Faziluraba Matung Thadoraki Amadi Security Force ki Gari Kharasu IDP Singna Akai Atoi Thokanki Thaudok Asida Fajiluba IDP Ahum Adu Security Force na Fuba Chaiba Kaya Tauraki Hairi. Nakal Amaromda ngasigi thaudok aduda asok apan nangkraba IDP Sing adu Sagolman Community Health Center da pukhatuna laikat naringai chairakta IDP oiriba nupi nipan police ki kangbu amana faduna purakpada Khongjangloy Singna lambi thatke taurubada police ki maikai dagi hospital da tear gas kapsilakpadagi health center aduda ana layeng liba patient kaya mipaina kre makha tarakpada thaudok asiga ikan kanadana lambi da lakpa school bus amadasu tear gas kapsilubadagi bus aduda tonglakhiba pikliba mahairoi sing yumlakta chensinduna lotnaki ngasi khongjang aduda saruk yakiba khoirom dhamen na security force ki ka henba thawong yaningdi hairaduna pendaba wafam kaya phongdorakli
खुलिंग अदुगी हानिलर में सक्तम अदु नोंसोंग ओलग लेर मदु उबुदा दुगु मतिक थबई सोखि अमसो मफम अदुदा नाम मतु चंगे हंगदुदा अखोय फिनास महाउ तसगे थिबो मफम अदुदा अखोय चुकरि गुम खरा मफम अदुदा करिगो खरा करि तंसगे हन फने उदा स्टेट फोर्स मरोना स्टेट फोर्स की मनी दुबादो एमपीएससी नि मनी तो सपना खबुद्र माना अखोय प्रोटेस्टर्स नाइजल सिस्टम यामना उसी थौदो वाइवांग सन खरा पदगे अखोय ने मेगे डिमांड तबसे नन ने साइने यामना हेनली मते मसा अमदा इनाइबो निमदु हाइदो एक्सक्यूज मी हारगो कोन हाइबो कंदा मासिना आई थबक तगे तल सुतत के आई अदु तगे हारगा खरकन मिनबदगे अखोय ना कन इने मिनबो तरक पदगे इरान से लाइव सेंट्रल फोर्स अमसु स्टेट फोर्स ने टियर गैस रबर बुलेट कापथरक पदगे मसे सरकार पिकी बथाजबदो अथुबो बुतुंग ओंथोपियो मसिगी थौदो अदुदा याम तीन थमोय सोना पेन दबा हारगदि अखोय स्टेट कमांडो ना प्रोटेस्टर अंगां अदि नोंथंबम थोय सही 13 सन ऑफ एन नना मैतै इको हारिबा चंदम एडिशन सही कुनरी सन ऑफ लेट सीएस ओकेन हारिबा अंगां अनिसा माइनर वतनी मोइदा ताना ताना फुरियोगा मकोक्ता लिसै निकलगा सोग होजि हॉस्पिटलाइज तरग लैरि हारिबा सिंगसी अखोयगी मैतैगी प्रोटेस्टर सिंग खितंग पेजे तबदा खितंग इसागी डेमोक्रेटिक राइट तांगदा असुक यामना अखोयबो हिमिले तबगा फुबिबो चंगबो तबसा अखोयनो मोदे करि लाम किबगिनो अखोयने सरकार दे करि लालबगी दमता अखोयबा असुक यामना लमनमिसिगी प्रजा नत्रबगी नम्बो अखोयदे फुबि जबिबो तबगिरिबसे करि मरम दिनो हाइबो फम साबे हौजी अने लेजेंड मसे अखोयगी इम्फाल ईस्ट की मनुंग चलेबा सोलमांग पुखाव हाबा खम तनी अदुगा आई मनिंग बस असि ने हौजी आई अनमदा अखोयगी आईडीपी सिंगना मसागी लेखम हाइबदी दोलाई थाबिरो न संगनबदा अखोयगी सलेन फोरम स्टेट फोर्स ना अखोयगी जायगा स्काप तांथरोबा मतुंगदा अखोय असोपन यावबदा अखोयगी सोलमांग लेबा अखोयगी प्राइमरी हेल्थ सेंटर दा अखोयगी फास्ट एड पीरगा लेनै मरक असिदा अखोयगी आईडीपी सिंग खरा फारे हाइबदी खरा वाइसाना तोरी मरकसिदा अखोयगी स्टेट फोर्स ना खोलागा हॉस्पिटल दे टियर गैस कपसनबा अदुगा अखोयगी लंबी दा लापा अखोयगी स्टूडेंट की गाड़ी सिंग तुंगबा छात्र सिंग तुंगबा बस हाइतारे अदुगा सिबि मरक सिदा अखोयगी यूनिवर्सिटी अखोयगी स्टूडेंट तोरीबा बस सिदा कपसन मने टियर से अखोयगी स्टेट फोर्स की मागे दगी हाइतारे सिक्योरिटी फोर्स मागे दगी अदुगा मनिंदा उरिबा अखोयगी छात्र सिंगसिना ngasi IDP सिंग की दोलाई थाबीदा टियर स्टाफ ना तांथुका मतुंगा अखोयगी लंबी दा लापा अखोयगी स्टूडेंट सिंग असि दा टियर स्टाफ दगी angang ingje adumatik akhoi awa mayuna de haitare ya haidi ado hojik makha taba kari thoka de haidu makha taba pogum jorke ISCOM suresh khalan IDP सिंगना मसागी युमदा हंजिलगे हाइना दोलाई थाबी माइकैदा लैरिबा मैतै कुल सिंगदा चंगननबा होटनबदा सिक्योरिटी फोर्स की माइकैदगी टियर गैस कापतुना तंखाइनबा होटनबदा सगोलबांग कम्युनिटी हेल्थ सेंटर दा फाउबा टियर गैस कापसिनखिबा थवोंग अदुबु खुंद्रापम असेंबली कॉन्स्टिट्युएंसी की MLA TH लोकेश्वरना अवांगबा थाकता कंडेम तौरकली थौदोक असिदा चेनरीबा पुलिस पर्सनल सिंगी मथकता एनक्वायरी चथहंदुना मतिक चाबा एक्शन लौखटकदबनी हाइरी तमसु लाइनर मी वार भवदा होटल मागी मरगा थेलगा अमत मफुम दन नोरमै तुम अमत कफेला कोनतेबा वार भवदा बि आदा कामनरी तौनरे यादो होपसाले बोनु दा थातन बोतबदि अतमे तो वाहाबसे अतमना बम यावेबा खाना इरांग थोलगा लोनो तसे मसिन नते जानरगा हकुगी हेने वारना बथबम थोलेबदि ai haimam थो मदु सुंदौ तो नेक्स्ट अवतार दि मदु थोक कन्सिडर दो मदु चेन उसा खुदि मसदो मदु मसाला दादो लोगुन थो सुंदौ तो तो थाबोने हॉस्पिटल गुमा स्कूल गुमा कॉलेज गुमा दि इंस्ट्रूमेंट बिल्डिंग जुदि मदु इनि फटफट तोमसु वार बोदा हॉस्पिटल कि हेना मा थमदरि ने प्लस तो थमदर बिल्डिंग साबो जिति मा छि याव दि हॉस्पिटल ने बि सिने मथकदि उदा तौदब याना रुल मा थो तौरने अदु इदि अखोदे हेमन खुंगोना हबदि हाइमन थोय इसादा पियार हाइदुनसु हा पोपो गो मेले के हाइदुनसु पियार हाइदुनसु एता तंदो तो दुदि डेमोक्रेसी खुंगोना गे हाइदुदि हाइमन थोय असिनानि मसे कोइना अरोबिदामो मसे कोइना इने मसिन सुला लाइराबा बीजेपी ओरमा मेंबर्स मुको लाइना सका सेमदारा मखुरु नाखोजे चना ड्रेस नाररोय नावा लबि रे लबे नखुर लाइ पाला तो नमन पिया थोरा रा अदु कई दो यो बुदा
Manipur thokliba irang asigi warisin ama hana puraktrigai IDP singna mayum hanjindriba makai sangai festival da natana achoba kumhai harausing thingbiyu haina United Women Development Organization UWDO Bisnupur District Secretary RK Tombisanana hairi chahi ahum phajilaka dauraba irang asina maram oiduna lanjenaraktuna Mangol Nganbi College Relief Camp ningthokongda Changjafam logduna leiriba IGP singa loinana changsinkiba wakat khongjangda mahakna wafam asi khongdokkhibani RK Tombisanana makhatana haikibada kokomi amadi IDP singna sangai festival pangthoktringaida IDP sing hana masa masagi mayumda hanjinduna khunda leidadringaida sangai festival tobiganu haiba tabidabana ngasi IDP singna khongjang asi changsilakpani hairaduna mayum makai Mangta kraba IDP singna mahausagi punsida hanjilaktriba fauba komai harau thingbiyu haiki Relief camp hangi basi jiloi seba phangi bani adugumna hairi base de aikoi ngasidi pendabadagi darna kayam phamdana khotana tawjare IDP mayam sina thoklaga ningthau khongda lairiba relief camp committee su ojaramba aikoi sasin su mateng khara pau panghogdragadi hairo ngasidi ikhau pongna mukta di ngasi paliba governor sidi manakong tananaba aduga hariba India government gi sanariba monopoly mayam se lepiro aikoi jaba chungam ngamoi hariba IDP mayam asibu mafam da mayum da hanjil hanba mafam pidna magi tangdu laita ba malaitri phawdi harau kumai sangai festival da nate achauba harau kumai mayam ma tauriba mayam se amuktang governor thingbiu aduga aikoi lairiba misam praja lairiba Manipur se kanana bo hona ge haraga di Manipur praja sing ngang baso khara tapiu haiba paujen se ngasi pijeri Manipur da paikhat kadaba PMGSY phase 3 ki thabak sing thika munari ngaida paikhat pangamdre haina MPCC ki president K Megasandrana phongdokre wafam asi ngasi Congress Bhavan da pangthokhiba paugi mifam amada mahakna phongdokhibani K Megasandrana makha takibada Manipur gi lambi thongi fibam asi miyamna su hena khangnare aduki matik sokpa haibadu oire lengak asina central ki schemes king Amata paikhatpa ngamdre lambi semdabana maram oiraga nongma kangdana lambi thingbagi thongdok sing thokli masi lengak asina paikhatfam thokpa thabak paikhatpa ngamdabadagi thokpani haibasi achumba wafam oire maru oina PMGSY phase 3 gi makhada paikhatkadaba thabak sing asi ing kumja lising aniga supna tara mapanda lupa koti chamri ga supna mari amasung lupa koti chani ga supna manga section tauraga lei 2019 da sanction taukiba PMGSY phase 3 asi BJP gi lengak palingai da hauraga PR lengak asi faubada tender tauba ngamdre phase asi gi makhada paikhat kadaba lambi sembagi thabak asi punna kilometer lakh amaga lising kun mangani thabak asi gi damakta inkumja lising aniga supna kunmari gi April gi tang tara da tender taubagi process hauki adu buhairiba process asi haujik fauba loisinba ngamdre tender asi kari maram Laibadagi loisinba ngamdabano haibasi achauba wahang ama oirakli Manipur gi Contractor Association gi matung innadi hairiba tender asida Manipur gi local contractors sing asi saruk yaba ngamhandre RD gi Minister Engineer amadi official singna masagi kuchabi contractor kharada pinabagi damakta local contractor yahondaba guideline gi ming da mapangi kuchabi contractor ama anida tender asi pinaba hotnabada engineer sindok sanjin tauba regular chief engineer amuk sinba PWD ki retired chief engineer amuk hapchinba amadi tender amuk cancel tokthokpana chingba thawong sing chathaduna leirakpadagi development project amata paikhatana leiri maram aduna miyamna lambi semdabagi awaba mayok na haliba miyoi singi matakta matik chaba action lokhatkadabani haiki Achaw scheme la akanda madugi paisa mayam jindu park tawro matungda state government gi account sanga kanda department da paisa khara rotation tawtuna lem godaba paisa su leitre department da tolop tapi ne bo su madugi agency du ki adugi phangdaba mayam singdo madu department gi kale basu leitre alo tolop sum pi na ba parjadagi karap tax mayam parjadagi kakhalak sen mayam jingduna mokhoi engineer sing tolop pi ne ba sum leiri braba moi alo masi maram orakanda mase lut donor bu khonabari Masa-masagi contractors sing dapi duna bohona bada laibak podaki jauh ba sinfo manghali PMGSY gi lambi semduna parja sing ware anu bidai na thamjani ni se mara laiba mayam gi tandi pi gadabani natrabadi masi aikoi parja sing wa bada lorni masi gi lainga ka sigi makhada double engine government even the president rule government masi su
डबल इंजन गवर्नमेंट नि अदु मसी पाइखत ngam मोरल ग्राउंड दा थबक की डिजाइन तौबिरो मना लेरिबो मयाम सिंग दंदी पीबियो हाइबो सिनतना अखोय गसी प्रजा सिंग दी खंगदबनो कोगाई अमनी ओपोजिशन ओरो रूलिंग ओरो नाइ नागी सोमजना मंत्री अदगी इंजीनियर सिंग दुना टेंडर तौदरगा लंबी सेंद्रगा अखोय एमएलए सिंग दा ताइनरे लेइबो ngamdre खांगबो ngamdre मिसी मिनागी डिस्प्लेस पीपल की अवाबा अदगी फाइनेंशियल क्राइसिस लेबगी सेन थुम स्कीम अतोप मयाम दा अवाबा मयाम सिंग मथक लंबी सेंद्रगे अवाबा सिंग अचौबो पोलुम ओरे मसीगी गेंग खुटुसे मसी थुगाइदबदी मणिपुर की डिपार्टमेंट मयाम सिंगसे मसी फररोय लंबी सेमरोय आशा तौनिगाय लेते हाइबसी हाइजरगा इन मयाम दी Manipur amadi awang nongpot state singi manungda ahanba oina Langol View Hospital and Research Institute Private Limited ta EECP treatment facility hawdokhibaga loina na ngasidagi hauna sizinaba hawkre EECP gi khulai asigi matengna heart ki aruba laina kaya yamna laina amadi sel changdana layingba ngamlagani heart attack tawrakpa matamda khulai asigi matengna anabagi masada vibration piduna layingba ngami hairi anauba treatment hawdokpagi thauram aduda saruk yakhiba Dr. KSH Kalana wafam kaya fongdokhi अदो असाई हार्ट की अनाबद नतन मशीन से खुदों चाब पीरी बचे कोक स्ट्रोक तो वा लिवर की अनाबा किडनी की अनाबा अमदी डायबिटीज लेबल म्योसिंदा उनसादा लेबल लेना सिंग कयामम जसु मशीन से लायेंगदा चावना कानब पीरीबो अदुना इंडिया की मफम खुनिमक अयामबदा लोइन लेगरे मशीन जे अदो होइगी मरुइना दिल्ली यूपी अदुगी अखोगी मध्य प्रदेश नचिंग मफम सिंग याम लेगरे अखोगी नॉर्थ ईस्ट स्टेट तरी आई सुम खंजबदा अखोय मणिपुर तौरिसिन अहाम बराइन खंजे अदुना मसी प्रजा मयामदा पैसा यामना पुथोगा लायेंगबदा वादब म्योसिंगदो मदुगी दमक्ता मशीन सिन खुदों चाब पीरिमनेबो तसेंगना अखोइना पैसा पाइबिसिन एनजीओ तौगेबा म तौग हार्ट केयर तौबदो खुलाम पैसा याम चंगबसिंग तौबुंगा मम्मीगी तौगी अमोगदो म्योसिंगदो लायरबा पैसा याम थुक्सदबा हार्टी नारबा अदुबा म्योसिंगता मशीन सिन कानाबदु यामना पिजरी अदुना अखोइ मणिपुर लेबल दी ओइ खुदिंगमंगना हार्ट केयर नाबा लायरगदी मफम सि लाक्तुना लायेंग बियो हाइना aina mayang mafamda anana haijeri Regional Institute of Medical Sciences RIMS ki Department of Pediatric and Preventive Dentistry Dental College na India Society of Podontics and Preventive Dentistry ISPPD gi Nifutaruk Suba National Conference 2025 ta fidamningai oiraba mana ani lawraktuna RIMS khakta natana Manipur gi mai purakre tha asigi tang kundagi kunithoi fawba Odisha gi Bhubaneswar da chathakiba conference aduda RIMS ki Department of Pediatrics and Preventive Dentistry Dental College asina ISPPD World Oral Health Day Celebration Contest 2025 ta ani subamana amadi ISPPD Nanhi Muskan Project 2025 ta ahanba mana fangki Manipur gi ning tamba amuk hanna hanjinba haiba wafam asi natana atopa wafam amatada UNLF na wari sanaroi hiram asi khaktada aikoi wari sanagani masida ningtam yawol khongchat asidagi handokpa natraga khutlai thadokpagi wafam karisu amata leite aikoi gi warisin purakpa yare purakpa yadre aikoi gi firep ama laurakani haina UNLF ki acting chairman Thokchom Khambato na haikre wafam asi ngasi UNLF na Safongduna miyamgi yawol iho sangsilakhiba chahi humfumathoi surakpagi mapo kumon palan thauramga mari lainana second brigade hongbiban kakching khunauda pangthokhiba thauram amada thauram mapugi warol piraduna fongdokhibani thauramduda UNLF ki acting chairman na party gi firal chingkhatlaba matungda party asibu lingkhatpiramba singh Marches Singh gi mafamda ikai khumnaba utuna leisu katki loinana laikhidraba singhi mafamda minute ani leptuna awabasu fongdokhi thauram aduda UNLF ki acting chairman Thokchom Khambaton Imphal Review of Arts and Politics editor Pradeep Panjobam Federation of Civil Society Fox ki acting president BM Yaima Manipur Kaithel Nupi Marup Khwairangban Kaithel ki general secretary Laishram Mema core committee on relief and rehabilitation Manipur ki convener Yazing
BCC Simre, UNLF की Advisor Committee की Member Irengbam Tonsana, General Secretary Salam Nongdol, Secretary Publicity, HRD and Education Charai Rongba Thokchomna President Member Sing Oina Sarukyaki, Mahak Nahai, Haukiba in Kumjali Sing Aniga Subna Kunhumdogi November gi Kunmapanda, UNLF Pina India Government ka India Manipur gi conflict asida peace agreement ama India gi security ga UNLF ki lanmiga khud Thanadaba haiba cherol ama khudyek pinaki loinana nakal animakna political dialogue tawduna warisin purakpa haina yanakhibani aikhoi kanasu hingsa pamba nate Indiana Manipur loksin khibasisu ingtapna loksin khiban nate adubu wari sanaduna warisin purakpa ngamgani hairabadi haiduna wari sanakhibani wari sanaba warisin purakpa ngamloidrabadi ngamdabagi firep amasu lawrakhigani thokliba irang asina tanjana yadabadagi wari sanabagi khongdong chadaba gi maram thintaduna lakpani haujikti matamna demand tawraklabanina soidana athuba matamda wari sanaragani UNLF na yawol ihodagi na thaikhiba leite Manipur gi maning makha tamba hanjinba haiba wafam asina tana wafam amatada wari sanaroi Ningkha tamba haiba wafam asida yumfam oiba wari amadi warisin purakpa pandam asidagi UNLF ki ahongba leite acting chairman na makata na hai hauzik thokliba irang asida Manipur gi apunbagi saktambu thugaiba pamba mioi khara thoglaktuna thokhanbani masigi damak lup asina iramdam ifurup kananaba pangthoktaba yadaba thaudang khara pangthok chakibani ifurup kananabagi damak sem saba haibasi pangthoktraba yadraba thaudangni thaudang sing Dugi Damak Aikoi Sem Sagadabani ethnic group Yamba Lamdam Asida UNLF ki Wakalondi Punna Hingminaba Punna Chaukhatminaba Haibaduni Manipurna Chahi Lising Kaya Ningkha Tamna Palamliba Yellow Furup Kudingmaki Hotna Zamalni Yellow Furup Kudingmakna Pullabadi Leibak Sigi Ning Tamba Fangbada Natana Ning Tamba Ngaktuna Tambasu Ngamgani Aikoigi Ipa Ipu Singna Lamdam Asida Jinjakta, Firolda, Culturalda, Hiram Amatada Awatpa Thamlamde, Aikoina Manghanjakibani, Hauzikti Aikoi Amana Amada Maral Sina Bagi, Mahut Amata Oina Lingjen Manana Punsinduna, Iramdam Asigi Mapu, Aikoina Oirasi Haiba, Wafam Sumiyam the Apple Tauraki. Tauramduda Atoba Mitunglengi Warol Piraduna Pradip Panjobamna Fongdokhibada, Aikoina Aikoigi Pandam Asi Matamgi Matung Inna Honglakliba, Fibamgi matung inna pandam hongbagi tangai fadabasu lei pandam hongbagi matung inna adjustment tauba tambasu mathau tai matam amada khutkan panganlamba civilization kaya honglakliba matamgi yawol amadi ichelda yawba ngamdabadagi mutkhiba kayasu puwarina saki oiduna leiribani aduna idea of Manipur gi wakalon asi semgat sagatpadasu new idea of Manipur gi wakalon Asigisu tangai fadaba lei akanba nonglei nungsita fibam hongloi khanba uzau kaya teki humdoki adubu adjust haiba wafamdi adumak lengdana lehori basi miyamnasu khangminaba mathau tai hainasu fongdoki Hauki basi hi ni chedi dekoi Fibam gi matung ina lewa ki wari ba fibam mirang sina maram wara kanda akoi wari sana bagi khudong sabado adum taptha dana lai adu ji wari ba fibam amadi condition na demand taw ko na maram wara kanda akoi atuba matam da wari sana ba scenery sanaragani hena thamjage Manipur gi ning tamba amu hana hajin ba haiba wafam asina taba atoba wafam amata da akoi na wari sana roi hairi ba wafam si asi khakta da akoi gi firep oina wai sanagani ana masi akoina akoigi ningtam yaon khongchat sidagi akoina handokbana dragana akoina khulai thadokpudi wafam leite akoigi wari sanaduna akoigi waro sinchi porpa yare porkani porpa yadre akoigi fireba malogani adubu sanagaduri wafamdi miyamgi ningtamba haiba wafam asi khaktada yimpham oiga wari sanani atopa iram amatada atopa wafam amatada waroisin nadragana wari sanaroi habisi ngasi so muhna thamjage
United National Liberation Front UNLF Manipur Safong Kibagi Hongfu Matoi Suba Mapo Kumon Thauram Party ki Central Headquarter Manipur People's Army MPA ki General Headquarter MPA ki Battalion Singh Manipur ki Manung Amasung Mapan Leibakta Leiba Party ki Unit Singda Miyam Galoinana Mai Pak na Pangthokre Haina Aina Thinkraba Lalholop Koireng na Luchingba UNLF ki Central Committee ki Secretary of Publicity M Sakhen na Thokpa Cherol Amana Fongdorakli Cherol Asina Makataraduna Hufumatoi Suba Mapo Kumon Numit Asigi Mapung Oiba Thauram Party ki Central Headquarters the Party ki Chairman NC Koireng Officiating General Secretary M Iboyaima Amasung Secretary of Health and Family Welfare O Chingkai Nganbina President Member Oiduna Pangthoki Thauram Asida Secretary of Agriculture and Environment Y Abo Secretary of Organization KSH Yohenba Secretary of Finance M Munand Military Affairs Committee ki members K Puyaning CC member Amasung MPA ki Vice Chief of Army Staff L Kongnang Thaba Loinana Tongan Tongamba Department Singi Senior Officer Singh Staff Officer Singh Party Kader Singh Lanmi ki Officer Singh NCO Singh Amadi Laloi Singh na punna sarukhiyaki ngasi UNLF ki humfumathoi suba mapo kumon numit asigi thauram gi maru oiba saktamdi ningtam lalhauda thawaina pontha pikhraba athauba singda ikai khumnaba utuna minute ani tumina lepa party ki firal chingkhatuna kadar amadi lanmi singna party ki firal da salute tawduna ikai khumnaba utba leibak miyam gi ningtam lalhauda thawai da kathokraba athauba singi mafamda laikatpa party central committee na puthokpa chahi ki cherol pathokpa amadi party ki luchingba singna numit asiga mari lainaba warol piba oiki ngasigi numit asida party asibu lingkhat piramba amadi lamjing lamtak piramba laikhidraba luchingba singna pamjaramba ima laibak manipurbu amuk hana ningkha tamhanba haiba pandam adu fangnanaba khongfam amata hongdoktana india gi loilam laingaki mayokta ninghanaba leitana lantheng minana bahaina nahongnana wasak minaki loinana UNLF lingkhatki ba khumfumathoi suba mapo kumon numit asigi thoidok hendokpa saktamdi India gi loilam laingak asibu yaningdaba amadi pendraba miyamna thauram asida hena chauna saruk yakhiba asini UNLF ki humfumathoi suba mapo kumon thauram asi pangthoknaba hotnabada tongan ba makhalgi mateng pibi rakhiba ireicha singbu UNLF na thagatpa fongdokchari leibak miyamna pangbikhiba mateng aduna ngasi faubada UNLF na ningtam lalhau mai pakna manglomda changsinba ngamjaribani hairi Inkumja lising amaga chamapan ga taramari gi December taramangada ahanba oina saireng saida nakhiba numit asibu khoriloi singna fidupam haina mingthonduna mari suba International Writers Meet ki thauram pangthokpaga loinana aiba singda mana yenthokadauri lakliba December gi tang taramangada singjamai waikhom lekai da leiba waikhom lekai Athletic Club ground da pangthokadaba thauram asida khorirol gi khoiziloi singna chaingak oiduna maihorol bu malemda saktakpada lauriba thaudangbu apunba khorirol gi malemgi lupna ikai khumnaba utkani hairi chahi asigi oina mana phanglagadaba sing adudi Dr. Khetrimayum Subadani Dr. Longjam Sarachandra Sagol Sem Mohindro Singh amadi Huidrom Otheloni hairiba mana sing asida sel oina lupa lising manga sol amadi citation yauri Hauzik sanabagi pau amuk laubirasi Manipur Horse Riding and Polo Association na sinduna chatliba tha asige kunithoi dagi hauraga Imphal gi Mapal Kangjebung Polo Ground haiduna khangnariba Sanabungda USA amadi Colombia yauraga India team IPA Chhattisgarh amadi India Manipur yauna punna team mangana saruk yaduna chatharakliba taramanga suba Manipur International Polo Tournament ngasi sanakiba match USA na India si Chhattisgarh bu panjil taret mangada maithiba piki atopa match da India AIPA bu panjil taramathoi tareta India B Manipur na maithiba pikre match asi mai
पाखनबदा अहानबा ओइना इंटरनेशनल पोलो प्लेयर अमा ओइरिबा बोनबोनना पांजल मरी चनखी अहानबा प्लेयर ओइना सरुक यारिबा एस साउलिनना पांजल अनि चनबा ngamखी ISCOM गा उनादुना इंटरनेशनल थाकता सरुक याबा ngamba सानारो एस साउलिनना उनादुना वारी सानखीबदा हौखिबा अहानबा मैच इंडिया छत्तीसगढ़ गा सानबदा पांजल अमा चनबा ngamखी अदुबो ngasi अहुम सुबा चोकरदा सानबा यावखिदबा पांजल अनि चन्नबा होटनबदा चनबा ngamखिदे अदुबो अनीसी मैच असिगी मरी सुबा पांजल अनि चनबा ngamखिबना ममांगी चोकरदा सोइबा अदु सेमदोकपा ngamखि हाइरदुना लाखलिबा तांग कुंतरुकता कोलंबियागा सानगदबा मैच असि आइबु पोकपा टीम अदुदा सरुक यारगसु थवाई यावना मणिपुरगी माई पाकनबा सानरगनी हाइना फोंदोरखी खल्ले कमाय चंद्रिनो कइनो याद्रिजे कइगिनो साइतोना खंजे हाइदि सिदी सगोन जो सच चेंज तवे अदो आई सगोन सिना याद्रिरा नत्रगा आइना कइ सोइबगिनो आइदुम खंजे अदो खितंग आदि अदबाय फ्री फायर हो तने साद आदि अहानबा अनिरक सुबा सानमनि ngasiga प्लेजे अता सेकंड मैच ओरगा जो आदि यादे मानदे हाना सुमाना स्टेट सानरपगा नेशनल इंटरनेशनल सानबजिगा खरा दिखेनाबा अमले अदुना खितंग इसादा थागतबा खितंग यावे अदुना जो ओइबा खंदी खंजे अदुमाना दि खल्ली वाखंजिदा मसाय सोइगिबा मयामदो आइजो मेकअप तौबा ngamnaba honaraga try tawbani ado daw haidi aigi laiba phaba haigada adadi amuk soidana amuk chanma ngamjare haidi yawe habada haidi nungaiba phawe keino haraga sanada leibudi sanabana di nungaidana ko aduda competition oina lae ado yawbogi nungaibaduna father and son gi banungi wari ni ado hajiksina competition oina di lae aduna haidi sanaba matamda adudi yengaro adum kaba poba leitana adum isagi adum angam thakta honaraga sananani Power Department Government of Superintending Engineer Mohammad Riyazuddin Khan की खुथांग मखादा थौबाल डिस्ट्रिक्ट की लिलोंग हावरेबी मखा लेकाइदा क्रिकेट पिच अमा सेमगत सागतप लोरेदुना ngarang संगाखिबगा लोइनना मियामदा खुसिनखरे हाइरिबा संगाबगी थौरम अदुदा पावर डिपार्टमेंट मणिपुर की मोहम्मद रियाजुद्दीन खान ना अथोबा मिथुंग SMC वार्ड नंबर 10 की काउंसिलर मोहम्मद बसीर अहमद लर्नर्स क्लब की प्रेसिडेंट वाई जुमा खान PYC की प्रेसिडेंट सु ओइबदा नतना सिटीजन डेवलपमेंट ऑर्गेनाइजेशन की सेक्रेटरी मोहम्मद वजीउद्दीन स्टूडेंट एक्टिविस्ट युमखाइबम अस्कर अमदी कमरवाली मस्जिद की इमाम रियाजुद्दीन अथोबा मिथुंगनेन सिंह ओइना सरुक याखी थौरम अदुगा मरी लेना पावर डिपार्टमेंट गवर्नमेंट ऑफ मणिपुर की मोहम्मद रियाजुद्दीन खान हाइखिबदा लिलोंग केंद्र की मनुंग चैनल लेबा हावरेबी मखा लेकाई खोंजिल हाइरगा खंगनाबा मफम असिगी नहा कयाना क्रिकेट पिच अमा सेंबिनाबा हाइरकपदगी लेकाई असिगी ओइना क्रिकेट पिच असि यामना वाना सेमगतखिबनी हाइबा वाफम सिंह फोंदोरखी ngasi November gi tang kulhondoi 2025 sida Lilong Kendra gi manung da leiba hauroi bi makhale kai konjina haiba mafam sida cricket pitch ama laikai sida leiriba youth sing sina request ama torpa makhoi gi vision ama gi makhada hairakpa aduda aikhoi gi team na yamna fazana construct tawraga yam da ama dilamdam sigi youth sing gi kana naba makhoi gi future gi damakta kathok jabane masidaida ikhoi gi leiriba Lilong Kendra da leiriba naharun khuding maksina मफम सिदा प्रैक्टिस तौबिरगा यामद्रबदा इखोगी मणिपुर तगी नतना इंडिया की मफम दा सरुक अमा कनबंगमलबा लिलोंग केंद्रदगी सानरोय कया अम लेरी मखोगी ट्रेनिंग तौफम लेतबा पिच लेतबा अदुगुमबगी अहोबसिंग अदुमदी फना यामना अचौब सरुक अमा मेंशन बंगमलबरा हाइना खंजै आइना मसैरिबि युथ खुदिमुकसे मसा मसागी पोटेंशियल अदुकमति वांगना लई Golden Pillar Club GPC na sinduna uchiwa mamang lekai da leiba ibudo pakhangba sports complex ta tha asida haukiba tang nipan dagi hauraga team kunmathoi na saruk yaduna chatharakpa anisuba state level advocate Sagol Sem Jiten Maitei Memorial Village Men's 5A side open football tournament ki ngasi anisuba aroiba semi final match da TAMOFC Wangoina TUWA Tentabu goal taruk amada maithiba pikre TAMOFC gi TH Rohit na goal ahum TH Thomas na goal ama aduga K Risikanta na goal ama chanki lakliba tangkun mapanda TOMOFC Wangoi ga Sanjembam FC ga final match hanaragani
Sunday FC na sinduna team tarani thoina saruk yaraga group ahumda saruk yaduna ngarangdagi hauraga lamlong thongkhong artificial turf ground da chatharakiba manga raksuba Dr. Moirangthem Manauton Singh amadi M Chandra Sakhi Devi Memorial Football Championship ki ngasi sanakiba match singda VSAI amadi VFC na goal amamam chanaduna draw oiki atopa match da Langthabal FC na FLAM bu goal ahum anida maithiba piki. Manipur Amateur Boxing Association sinduna ngasi Kumalampak Sports Complex ta leiriba boxing arena da ahum suba Governor Club Boxing Championship hogdokre chatliba tha asigi kuntra fauba pangthokadauriba championship asida nimitara manga dagi unit 15 day nupa boxer chamaga humfutra taruk amadi nupi boxer marfumari punna boxer chaniga humfuna sarukyari championship asi hagdokpagi thauramda MOA gi president Sunil Ilangbam MABA gi president Oiramba NG Tees Kumar SRBA gi secretary CH Thoiba amadi MKRBA gi secretary Jimmy Leivona athoiba mithunglen singh oina sarukyaki. Loisilakpada maru iba pau amukahana pizari. IGP Singna masa-masagi yumda changjaragi haina thomjilakpada cycle thangal surung mapada security force singa akanba mawongda muknakre angang ama yauna miyoi mari sokpadagi laikatnakre. Manipur da paikhat kadaba PMGSY Phase 3 gi thabak sing tika munari ngaida paikhat pangamdre haina MPCC gi President K Megasandrana phongdokre. Tara manga suba Manipur International Polo Tournament USA na India si Chhattisgarh bu panjal tarit manga da maithiba pikre. Ngasi nongmagi oiba ISCOM na pizaba Manipuri ki pau matang asilosinjari amukahana khurumjari.